ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯔꯝ ꯁꯨꯟꯗꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 5.5ꯀꯤ ꯔꯦꯇꯤꯡ ꯐꯪꯈꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯟꯗꯔꯤꯒꯤ ꯁꯛꯇꯝꯗ ꯖꯥꯟꯚꯤ ꯀꯄꯨꯔ ꯄꯔꯝꯒꯤ ꯁꯛꯇꯝꯗ ꯁꯤꯗꯥꯔꯊ ꯃꯜꯍꯣꯇ꯭ꯔꯥ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯑꯃꯥꯖꯣꯟ ꯄ꯭ꯔꯥꯏꯝꯗ ꯂꯨꯄꯥ 494 ꯊꯤꯗꯨꯅ ꯌꯦꯡꯕꯁꯨ ꯌꯥꯒꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯁꯤꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯑꯃꯁꯨꯡ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤ ꯂꯤꯒꯗꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯨꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯎꯠꯂꯤꯕ ꯃꯨꯚꯤ ꯑꯃꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥ ꯑꯁꯤꯗ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯆꯨꯝꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯇꯥꯛꯆꯅꯤꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯎꯠꯂꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯊꯃꯣꯏꯅ ꯂꯣꯜꯂꯛꯂꯤꯕ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯁꯤ ꯎꯠꯂꯤ ꯍꯧꯔꯁꯤ ꯃꯁꯤꯒꯤ ꯏꯃꯣꯁꯅꯦꯜ ꯑꯃꯁꯨꯡ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯠꯄ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯨꯚꯤꯁꯤ ꯍꯥꯏꯕꯗꯤ ꯃꯨꯚꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯔꯝ ꯁꯇ꯭ꯌꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄꯟꯖꯥꯕꯤꯅꯤ तसेंना हाइबा तारगदि मसिगी नुपा मचा असे नुंगशिबदा थाजदबा मिसक अमनि अदुगा महाना खंजरिबा असिना करिनो हाइबा तारगदि हौजिकि मतम असिदि यामना सखलबनिना मियोइबा सिंग असिना मियोइबा अमबु थाजदबिदा कंप्यूटर गुंबा AI गुंबना हारकपसना थाजबगी मओंगदा अखोइना मूवी सिदा परमसु AI ने हेना थाजबगी मओंग असे अखोइना उबा फंगले महान तौरिबा बिजनेस असे करिनो हाइबा तारगदि महाग असे टेक्नोलॉजी हारिबा पोट असिदा यामना थवा यावजबा मिसक अमा ओइबना टेक्नोलॉजी की ओइबा पोट अमा हेक लापा मतमदा महाना मदुदा हेक इन्वेस्ट तौई अदुबो मदुदा महाना इन्वेस्ट तौदुना कानबा फंगब्रा हाइबा तारगसु कानबदि सुगुंग फंगदे महाना थादरिबा सेनफम सिंग अदु अनंबना लोइना मांगबा हेक्ता ओइ महासु पैसा नुंसादि यामना पाइबा मिसक्ति नते मरमदुना मपादगी लौरदुना महाना टेक कंपनी सिंग अदुदा महाना इन्वेस्ट तौबनी अदुगा मपागी पैसा सिंग असि महाना अनंबना लोइना मांगहलि महाना स्टार्टअप अमा हेक हौबा मतमदुदा महाना हेक्ता खंजरिबा असिना हंदकि स्टार्टअप असिनादि महाक माइ पाक्लनि हादुना हेक्ता खंजबनी अदुबो कोनदि हेक्ता माइथिबा हाइबा ओइ परम हारिबा नुपा असे पैसा नुंसा पाइबा इना खुनबा मचा मसुनी मरमदुना मपाना महाक्किदमक्ता सेल कयामरुम थादखि करोड़ मथक्तनि थादरिसे अदुबो महाना पैसा सिंग अदु अदुमक्ति मांगली मदगिरि नोंगमदि परमसु शेखर हारिबा नुपा असिका थेंगनरमि अदुगा शेखर हारिबा मिसक असे करम मिसकनो हाइबा तारगदि महाक्सु टेक्ता ngawjaba मिसक अमनि मरमदुना मंगोंदा हाइबदि परमदा महाना एप अमा इंट्रोड्यूस तौरमि अदुगा मसिगी एप असिगी ममिंग असिना फाइंड माय सोलमेट हाइदुना कौइ एप्लीकेशन असी सारबरा हाइबसु साद्रि अदुगा मसिगी एप्लीकेशन असिगी मतंगदा शेखरना परमदा फोंदोकलुबा मतमदा परमनदि मदुगी आइडिया दु यामना पामजरुबा हाइबदो ओइरे परमनसु मदुगी एप अदुगी मतंगदा येंगलुबा मतमदा मंगोंदा थमोइ हुना पामखिबा हाइबदो ओइरबनिना मासु मदुगी एप अदुदा पैसा थादबा पामी तसेंगना हाइबा तारगदि शेखरना परमदा मदुगी एप अदु उत्पगी मरमसु माकी एप अदु साबा मतमदुदा शेखरदा परमना पैसा थादनबगिदमक्ता महाकना असुमना मंगोंदा एप अदु उत्खिबनी मदगिदि शेखरना अमु परमदा हरकलिबसि मखोइगी सॉफ्टवेयर हाइबदि एप्लीकेशन असि साबा मतमदा सिजनरिबा अल्गोरिथम असि यामना लूना अमसुंग यामना सॉलिड ओइना इबा अल्गोरिथम ओइबनिना मियोइबा अमा हेक्तना महाकी परफेक्ट सोलमेट असि थीबा मतमदा यामना लाइना थोकनी अमसुंग तसेंगना एक्यूरेट ओइना सु थोकनी हादुना हरे अदुगा एप असि साबा मतमदा अमसुंग अल्गोरिथम असिबु परफेक्ट ओइनबा सेमबा मतम अदुदा पुन्ना लुपा करोड़ 5 मुक्ति चंगनी हादुना शेखरना परमदा हरखि शेखरगिदि पैसा असि असुक यामबसि लैत्रे मरमदुना शेखरना परमदा महाकी एप असिदा इन्वेस्ट तौनबैदमक्ता हाइरे शेखरगी वफम अदु तारुबा मतमदा सोमनाकंदा परमदि यामना हरौजबा हाइबदो ओइरे मरमदि महाना असुक कोइना बिजनेस तौबा मतमदा हाइबदि इन्वेस्ट तौबा मतम अदुदा कानबा अमता फंखिदबनी अदुबो हंदकि मतांग असिदि यामना कानबा ओइरगनि हाइदुना माना खंजरमि मंगोंदा माइ पाक्तबगी मिंथोल अमा थोंदुना लेरिबसि
ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥꯗ ꯄꯩꯁꯥ ꯑꯁꯤ ꯍꯪꯂꯨꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝꯁꯨ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯔꯝꯕ ꯁꯛ ꯄꯨꯔꯗꯨꯅ ꯀꯔꯝꯕ ꯐꯤꯚꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯈꯕꯨꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯔꯝꯁꯨ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯄꯥꯗ ꯃꯍꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 5 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯀꯔꯣꯔ 5 ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯟꯐꯝꯗꯤ ꯅꯠꯇꯕꯅꯤꯅ ꯃꯗꯨꯅ ꯃꯄꯥꯅ ꯉꯛꯅ ꯃꯉꯣꯟ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯔꯤꯀꯣꯚꯔ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯗꯨꯕు ꯌꯣꯟꯊꯣꯛꯂꯗꯨꯅ ꯑꯩꯅ ꯔꯤꯀꯣꯚꯔ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨ ꯂꯥꯎ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨꯗ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯌꯦꯡ ꯑꯩꯅ ꯌꯨꯝꯒ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯍꯥꯏꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯄꯨ ꯑꯁꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨ ꯑꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯇꯝꯕ ꯇꯥꯔꯒꯗꯤ ꯃꯄꯨ ꯅꯪ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯄꯔꯝꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯕꯥ ꯑꯩ ꯅꯉꯣꯟꯗ ꯄꯩꯁꯥ ꯑꯝꯇ ꯅꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯐꯥꯏꯟ ꯃꯥꯏ ꯁꯣꯜꯃꯦꯠ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯦꯞ ꯑꯁꯤꯅ ꯇꯁꯦꯡꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯀꯔꯣꯔ 5 ꯊꯥꯗꯗꯣꯔꯤꯕꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗ ꯄꯩꯁꯥ ꯊꯥꯗꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ ꯑꯗꯨꯒ ꯊꯥ ꯑꯃꯗ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯅ ꯅꯁꯥꯒꯤ ꯁꯣꯜꯃꯦꯠ ꯑꯃ ꯊꯤꯖꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯁꯣꯜꯃꯦꯠ ꯑꯗꯨ ꯊꯤꯖꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯑꯦꯞ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯗꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯉꯝꯖꯗꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯠꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯩꯁꯥ ꯊꯥꯗꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯊꯝꯂꯛꯂꯤꯕ ꯆꯦꯂꯦꯟꯖ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯜꯒꯣꯔꯤꯊꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯣꯏꯔꯤꯕ ꯊꯃꯣꯏ ꯆꯥꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯝꯂꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯖꯒꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯣꯔ 5 ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯗꯨꯁꯨ ꯑꯩꯅ ꯌꯣꯟꯊꯣꯛꯂꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯈꯤ ꯄꯔꯝꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯅꯤꯡꯉꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯑꯦꯞ ꯑꯗꯨ ꯈꯛꯇ ꯎꯖꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯈꯔꯒ ꯎꯅꯔꯝꯃꯤ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯗꯇꯥꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯀꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯃꯒꯒꯤ ꯃꯦꯆꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯔꯝꯁꯨ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯃ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯈꯔꯅꯁꯨ ꯄꯔꯝꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯜꯃꯦꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯨꯟꯗꯔꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯦꯔꯂꯥꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤ ꯐꯦꯁꯕꯨꯛꯇꯁꯨ ꯌꯥꯎꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯌꯥꯎꯗꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯄꯔꯝꯁꯨ ꯊꯥ ꯑꯃꯈꯛꯇꯒꯤ ꯃꯇꯝ ꯐꯪꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯒꯤꯒ ꯂꯣꯏꯅꯅ ꯀꯦꯔꯂꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯦꯔꯂꯥ ꯇꯝꯅ ꯃꯈꯣꯏ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯦꯔꯂꯥꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯨꯟꯗꯔꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯗꯣꯛꯂꯗꯨꯅ ꯂꯥꯛꯈꯤ
तसेंना हाइबा तारगदि सुंदरी असि मयुम अमदा होटल अमा हांगजले हाइबदि मखोगी मयुम अदु होम स्टे ओंथोए अदुगा मफम मदुरा भारा चारादुना मदुगी मथक्ता मफम मदुरा लालिबा मिसिंग अदुगी अवालापा यंगसिंदुना लैबा नुपी अमनि हाइबसि मखोइना खंगबा ngamle मतौ उसमना मखोइसु सुंदरीगी होम स्टे सि कदाइदा लैबनो हाइदुना केरलादा योरकपा मतम मदुदा असुम हांगदुना लाखि असुम हांगदुना लापा मतम मदुदा मफम मदुरा लैरिबा नुपासिंग अदुदा सुंदरीगी मतांगदा हंगलुबा मतमददि मफम मदुरा लैरिबा मिसिंग अदुसु सुंदरीदा ngaujaba mi anambana oirami maram maduna मखोइना सुंदरीगी मतांगदा हंगलपा मतमदा मखोइसु खुमनिंगदा मखोइना सुंदरीगी लैफम अदु ताखे अदुगा करिगुंबा सुंदरीदा कारण ताबा तारगदि नातै चारोय हाइदुना परम अमसुंग जगीदा किहलमे सुंदरीगी मयुम मदुरा योरकपा मतम अदुदा सुंदरी सु मफम अदुदा अंगांग क्या मरुंबु जगोय तंबिदुना लेरमे तंजाउदुना मफम अदुदा दलाली अमा लाक्लमे अमसुंग महाकै मयुम अदु योलगे हाइदुना लैरगे हाइदुना लाक्पा मतम अदुदा सुंदरीना सावदुना थांग पादुना नुपादु तानबै मोंग अदु उरुबा मतमदा सोमना कंद परमदि पाखतपरु लैखरे कमाय तौबु नुपिनो सिबो हाइदुना खंजरमे मदगिरि सुंदरी सु मखोइगी मनाक्ता लाए अदुगा नखोइ मफम असिदा आइगी युम असि लौबा लाक्लिब्रा हाइदुना हांगे मदुरा परमना मदुगी नतेदा अखोइदि होम स्टे सिदा लैबा लाक्पने ममांदा अखोइना बुकिंग तौख्रिबदुदि हाइदुना हारकपा मतमदुदा सुंदरी सु हाइपे खंजानादुना लेरमे मतौ करमना बुकिंग तौरिबनो हाइदुना हांगबा मतमदा ऑनलाइन दा तौरिबदुदि हाइदुना परमना हारखे मदुदा सुंदरी नामु हारलिबसना आइबु ngaphigini समाय तौबने अखोइ स्वाइसि ममांग नोंनिनिगी ममांगदा यामना कनबा साइक्लोन अमा लाक्पदा अखोइगी नेट की तरागलने तत्खरे अदुना नंगी बुकिंग तौरकपदो खंबा ngamauद्रे फरे चंगसि लाव हाइदुना परम अमसुंग जगीबु कौसलखे परमनदि सुंदरीबु अहानबा उरुबा मतमदा महाके थमोय अदु सुंदरीदा माइथिबा हाइबदु वैखे तसेन हाइबा तारगदि परमसु सुंदरी सि महाकी सोलमेने हाइदुना खंजरबनिना महाका अदुमक मतम असि लेनबा पामलमे मरमदुना महाकी कादु ताकबा मतमदुरा मनाउनु पीबु कौरमे मनाउनु पीना परमबु महोई कादु ताकलदुना परमबु मफम मदुरा पुदुना लाखे अदुबु सुंदरीना मफम मदुरगी थोके तबु मतमदुदा परमना महापु तोइना कौरदुना असि वाली असि पामी अदु तवी आदा तवी अमसुंग फोन की नेटवर्क असि फंगदे ख्वांग नाइ फमुंग असि मेमोरी मैट्रेस कुंबा लैब्रा अदुगा फोन की नेटवर्क फंगद्रिबसना कमाय तौद्रिबनो हाइदुना हांगपा मतमदुदा सुंदरीदी याम हाइनदबा हाइबदो वैरे मरमदुरा महाना मफम मदुरा लैरिबा फक अमा थारमी अमसुंग फक असिदा तुमो अदु तारगदि नंगी ख्वांग नाबदुसु फरनी मेमोरी मैट्रेस की दरकार ओइरो हाइदुना हारखे अमसुंग कांग चिक्लिबसना कमाय तौदुनो हाइदुना हांगपा मतमदा कांग चिक्पा तारगदि मफम मसिर लैरिबा कांग असि हातो मदुना एंटरटेनमेंट सु ओइदुरिबनी थोनो लोंसेंगे जुलोनसलो हाइदुना हारपा मतमदा नुंसिनु सासंगोय हाइदुना हारे अदु ओइरगदि हारपा नतन उपाय लैते हाइदुना हारे मदुरगिदि अमुक सुंदरीबु कौसलदुना मोबाइल नेटवर्क अदु फंगदि हाइबगी मतांग अदु हारपा मतमदुदा आगे कोकोनट ट्री सिगी मथत काखलो अदुगा मसिददि नेटवर्क असि 5G दा फंगबनि हाइदुना हारे मदगिदि सुंदरी सु चलगे तबु मतमदुदा परमना मंगोदा हारलिबसे केरलादा लोनरिबा मलयालम मरोन असे आइदि निंगथीजना थोक्तबना मरम ओरेदुना मफम मसिदा आइदि गाइड अमगी दरकार ओइगनि करिगुंबा नंगना संगबा तारगदि आइगे गाइड ओइबिबा यागदरा हाइदुना महानु सुंदरीदा हंखे तबुतबु सुंदरीनियादि आइ थबक सेले आइ संगदे उपाय लेरो हाइदुना महासु मफम अदुरगी चतखे सुंदरीगी मनाउनुपि अमखतंग लै अदुगा महाके ममा मपासिना कार एक्सीडेंट अमदा सिखरे महागसी मोहिनी नाट्यम हारिबा डांस असि यामना पामजरमबनी अदुबो ममा मपा लेखिदबदगी महाके डांस अदुदा महा फोकस तौबा ngamkhidre मदुगी मतुंगदा मखोगी मयुम असि यामनसु चावबना मरम ओरेदुना महाके मनाउनुपि अमसुंग महाके हिंगनबगी पांबै ओइनबैदमक्ता मखोगी मखुरा अमना मखोगी मयुम असि होम स्टे ओंथो हाइदुना मंगोना एडवाइस पिरकपदगी महानो होम स्टे ओंथोखिबनी अदुगा सुंदरी हारिबा नुपि असि यामना हाइथोय चिंथोयबा टैलेंटेड ओइबा नुपि अमनि अदुगा महाकसे लोन मरी मंगा सु खंगबा ngami सुंदरीना परमदा मफम असिदा करगिदमक्ता लाकपनो हाइदुना हंगबा मतम अदुदा परमना हारलिबासि आइना मफम असिदा लालिबासि केरलादा लैरिबा कल्चर असि खंगबा पामी अदुगा मफम असिदा चन्ना लैरिबा चन्ना कांगलोन अमसुंग मयामगा तिनरदुना मफम असिदा तौनरिबा मयामसिंग असि रिसर्च तौगे हाइदुना लाखिबनि अदुगा आइना लारिक अमसु इबा पामी हाइदुना हरखे मतौसुना नोंगालपा मतमदा परमसु महाके शहर अदुदा तौबा अदुगुमदा अयु ngata महासु हापेन अकौबम सेलदुना जोगिंग चेलिबनि हाइदुना सेलदुना लाक्लमी महाना जोगिंग चेलपा मतमदुदा मफम अदुदा नर्स अमना महापु उरुबा मतमदा पुंगाव ngौजरमी अदुबु महाक्ति हाइनदबदगी नर्स अदुदगी नाथोक्तुना सेलखे असुम सेलक्तुना महाक कैथेल यौरखे
ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯔꯝꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯔꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯈꯨꯡꯒꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯐꯤ ꯅꯥꯇꯩ ꯆꯥꯗꯕ ꯁꯦꯠꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯜꯂꯗꯨꯅ ꯄꯔꯝꯒꯤꯗꯃꯛꯇ ꯂꯣꯡꯒ꯭ꯔꯤ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯂꯣꯡꯒ꯭ꯔꯤ ꯑꯃ ꯄꯨꯔꯛꯍꯟꯗꯨꯅ ꯄꯔꯝꯗ ꯁꯠꯆꯟꯈꯤ ꯍꯧꯖꯤꯛ ꯄꯔꯝꯒꯤ ꯑꯦꯝ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯟꯗꯔꯤꯕꯨ ꯁꯨꯃꯠꯄ ꯑꯁꯤꯅꯤ ꯑꯗꯨꯒ ꯁꯨꯟꯗꯔꯤꯕꯨ ꯁꯨꯃꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏ ꯃꯔꯝꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯀꯌꯥ ꯃꯔꯨꯝꯅꯁꯨ ꯁꯨꯟꯗꯔꯤꯕꯨ ꯉꯥꯎꯖꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯨꯟꯗꯔꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯕꯁꯨ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯨꯟꯗꯔꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗꯁꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯗꯣꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯟꯗꯔꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯁꯨꯟꯗꯔꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯨꯟꯗꯔꯤꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯟꯗꯔꯤꯕꯨ ꯁꯨꯃꯠꯅꯕꯒꯤꯗꯃꯛꯇ ꯄꯔꯝꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯄꯔꯥꯊꯥ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯄꯔꯥꯊꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠꯇꯤ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯄꯔꯥꯊꯥ ꯑꯁꯤ ꯅꯣꯔꯠ ꯏꯟꯗꯤꯌꯥꯗꯅ ꯑꯅꯝꯕ ꯆꯥꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯄꯔꯥꯊꯥ ꯑꯗꯨ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯨꯅꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯥꯎꯋꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯍꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯅꯝꯕꯅ ꯁꯨꯟꯗꯔꯤꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯔꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯁꯨ ꯉꯛꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯥꯊꯥ ꯍꯧꯗꯨꯅ ꯃꯤ ꯀꯌꯥ ꯃꯔꯨꯝꯕꯨ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯄꯔꯥꯊꯥ ꯌꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯕꯨ ꯃꯍꯥꯛꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯨꯟꯗꯔꯤꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯥꯈꯤꯕ ꯏꯁꯩ ꯑꯃ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯐꯣꯇꯣ ꯀꯥꯞꯍꯧꯏ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯏꯁꯩꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯩ ꯑꯗꯨꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯁꯨꯟꯗꯔꯤꯗ ꯃꯍꯥꯛꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯔꯚ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯑꯗꯨ ꯉꯪꯂꯗꯨꯅ ꯁꯔꯚ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯨꯟꯗꯔꯤꯅ ꯃꯗꯨꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯄꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯁꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯏꯁꯩ ꯑꯗꯨꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗ ꯄꯔꯝꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯁꯥꯎꯠꯀꯤ ꯏꯁꯩ ꯑꯃꯁꯨꯡ ꯁꯥꯎꯠꯀꯤ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯔꯖꯅꯤꯀꯥꯟꯇꯅ ꯑꯦꯛꯁꯟ ꯇꯧꯔꯛꯄꯁꯤꯗꯤ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯖꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯑꯗꯨꯗꯤ ꯔꯖꯅꯤꯀꯥꯟꯇꯅ ꯀꯨꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯔꯖꯅꯤꯀꯥꯟꯇ ꯑꯁꯤꯗꯤ ꯇꯦꯂꯨꯒꯨ ꯐꯤꯂꯝꯗ ꯃꯃꯤꯡ ꯆꯠꯄꯒꯤ ꯋꯥꯅꯤ ꯃꯂꯌꯥꯂꯝ ꯐꯤꯂꯝꯒꯤꯗꯤ ꯇꯣꯉꯥꯟꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯃꯣꯍꯟꯂꯥꯜ ꯍꯣꯏ ꯂꯩꯔꯤ ꯑꯇꯣꯞꯄ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯏꯁꯇꯦꯠꯀꯤ ꯑꯐꯥꯎꯕ ꯁ꯭ꯇꯥꯔ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯣꯍꯟꯂꯥꯜꯅ ꯀꯦꯔꯂꯥꯗ ꯐꯥꯎꯔꯦ ꯑꯗꯨꯒ ꯌꯁꯅ ꯑꯃꯨꯛ ꯀꯔꯅꯥꯇꯀꯥꯗ ꯐꯥꯎꯔꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯅ ꯑꯜꯂꯨ ꯑꯔꯖꯨꯟꯅ ꯐꯥꯎꯔꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗꯅ ꯔꯖꯅꯤꯀꯥꯟꯇ ꯐꯥꯎꯕꯒꯤ ꯋꯥꯅꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯟꯗꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯔꯝꯁꯨ ꯑꯩꯅ ꯁꯤꯜꯂꯨꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯑꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯀꯣꯀꯣꯅꯠ ꯄꯥꯝꯕꯤꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯕꯤ ꯄꯥꯝꯕꯤꯗꯨꯗ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯌꯨꯕꯤ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯌꯨꯕꯤꯗꯨꯗ ꯀꯥꯈꯠꯂꯒ ꯇꯥꯏꯅꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯗ ꯄꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯁꯥꯎꯠꯀꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯅꯣꯂꯦꯖ ꯂꯩꯇꯕꯅꯤꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕꯅꯤna ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯂꯤꯕ ꯃꯤꯁꯤꯗ ꯁꯥꯎꯕ ꯇꯥꯔꯒꯁꯨ ꯕ꯭ꯔꯦꯛꯐꯥꯁꯠꯇꯗꯤ ꯁꯥꯎꯒꯅꯨꯗꯅ ꯑꯗꯣ ꯀꯨꯝꯊꯔꯣ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯄꯔꯥꯊꯥ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯗ ꯏꯟꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯄꯔꯝꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯄꯥꯝꯂꯗꯨꯅ ꯃꯍꯥꯛꯅ ꯄꯔꯝꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯈꯤ ꯃꯈꯨꯔꯥ ꯍꯥꯏꯔꯤꯕꯁꯤ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥꯅꯤ ꯃꯈꯨꯔꯥ ꯑꯁꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯑꯣꯖꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯅꯝ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯛ ꯁ꯭ꯄꯣꯔꯠ ꯑꯃ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯁ꯭ꯄꯣꯔꯠ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯋꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯥꯡ ꯍꯥꯏꯕꯤꯒꯤ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯅꯥꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯔꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯅ ꯄꯔꯝꯕꯨ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯃꯈꯨꯔꯥ ꯑꯗꯨꯒ ꯄꯔꯝ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯗꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯨꯔꯥ ꯑꯗꯨꯅꯗꯤ ꯄꯔꯝ ꯑꯁꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯥꯎꯠꯁꯥꯏꯗꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯗꯤ ꯇꯧꯗꯦ
ꯃꯗꯨꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯅ ꯃꯈꯨꯔꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯔꯤꯡꯗ ꯊꯥꯖꯤꯜꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯁꯨꯟꯗꯔꯤꯕꯨꯁꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯤꯡꯂꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯈꯔ ꯂꯥꯏꯒꯗꯕ ꯑꯃ ꯁꯨꯟꯗꯔꯤꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁꯨꯟꯗꯔꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯗꯣꯔꯤꯕꯅꯤ ꯁꯨꯃꯠꯇꯣꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯈꯔ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯗꯨꯒꯤ ꯈꯨꯠꯂꯥꯏꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯀꯧꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯍꯣꯜꯂꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯗꯣꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯂꯥꯟꯊꯦꯡꯅꯕ ꯆꯪꯉꯛꯏ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯤꯜ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯆꯨꯡꯕꯣꯏ ꯑꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯆꯨꯡꯕꯣꯏ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯌꯥꯟꯊꯔꯛꯄ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯇꯥꯔꯤꯕ ꯎꯐꯨꯜ ꯑꯗꯨ ꯂꯪꯁꯤꯜꯂꯗꯨꯅ ꯁꯤꯜ ꯑꯅꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯣꯝꯇꯠꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯁꯤꯗꯤ ꯑꯩꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯃꯈꯣꯏꯒꯤ ꯒꯨꯔꯨꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤꯁꯨ ꯃꯍꯥꯛꯄꯨ ꯈꯒꯗꯤ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯔꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯃꯊꯟꯇ ꯈꯪꯖꯕ ꯉꯝꯃꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯨꯟꯗꯔꯤꯅ ꯄꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯕꯨ ꯀꯣꯏꯕ ꯄꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯥꯏꯗ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯅ ꯌꯥꯈꯤꯗꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯨꯟꯗꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯄꯔꯝꯒꯤꯗꯃꯛꯇ ꯒꯥꯏꯗ ꯑꯣꯏꯕꯤꯔꯒꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯏꯕ ꯄꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯀꯣꯏ ꯂꯥꯡꯗꯨꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡꯗꯁꯨ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯅꯕ ꯍꯧꯅꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯅꯣꯡ ꯊꯨꯞꯅꯕꯒꯤꯗꯃꯛꯇ ꯆꯔꯆ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯁꯨ ꯁꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯐꯤ ꯑꯃ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯤ ꯑꯗꯨꯗꯤ ꯆꯔꯆꯇ ꯁꯤꯖꯤꯟꯅꯕ ꯂꯥꯏꯒꯤ ꯐꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯤ ꯑꯗꯨꯕꯨ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯔꯝꯅ ꯁꯨꯟꯗꯔꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯟꯐꯦꯁꯟ ꯈꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯕ ꯀꯟꯐꯦꯁꯟꯅꯣ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕ ꯅꯪꯅ ꯈꯣꯏꯗꯥꯖꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯟꯗꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯍꯣꯝ ꯁ꯭ꯇꯦꯗ ꯂꯩꯔꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯇꯟꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯕꯛꯅꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯣꯍꯤꯅꯤ ꯅꯥꯇ꯭ꯌꯝ ꯍꯥꯏꯔꯤꯕ ꯗꯥꯟꯁ ꯑꯁꯤꯕꯨ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯍꯣꯇꯦꯜ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯔꯥ ꯆꯥꯔꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯥꯟꯁ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯣꯝ ꯁ꯭ꯇꯦ ꯍꯥꯡꯅꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯑꯪꯀꯜ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯆ ꯑꯗꯨꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯗꯥꯟꯁ ꯐꯥꯎꯕ ꯇꯧꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯣꯍꯤꯅꯤ ꯅꯥꯇ꯭ꯌꯝ ꯍꯥꯏꯔꯤꯕ ꯗꯥꯟꯁ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯅ ꯗꯥꯟꯁ ꯇꯧꯕꯗꯨ ꯄꯔꯝꯅ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯝ ꯅꯛꯁꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯔꯝꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯨꯟꯗꯔꯤꯗ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯑꯦꯞ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯗꯨꯕు ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯕꯨ ꯃꯍꯥꯛꯅ ꯑꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇꯕꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯁꯨꯟꯗꯔꯤꯕꯨ ꯄꯥꯝꯂꯛꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤꯔꯛꯄ ꯐꯥꯎꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯁꯦꯈꯔꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯇꯣꯞꯄ ꯏꯟꯚꯦꯁꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯔꯝꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯡꯛꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯃꯁꯨꯡ ꯀ꯭ꯔꯤꯞꯇꯣꯗꯒꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯤꯠꯀꯣꯏꯟ ꯀꯌꯥꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯞ ꯑꯗꯨ ꯀꯅꯥꯝꯇꯗ ꯄꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯏꯟꯚꯦꯁꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯔꯝꯗ ꯃꯇꯝ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯨꯟꯗꯔꯤꯁꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯗꯅ ꯃꯍꯥꯛꯅ
ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯣꯏꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯔꯣꯔ 5 ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯧꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯑꯩ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯨꯟꯗꯔꯤꯒꯤ ꯃꯁꯝꯗꯒꯤ ꯇꯥꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯈꯨꯡꯀꯠꯂꯗꯨꯅ ꯁꯨꯟꯗꯔꯤꯒꯤ ꯃꯁꯝ ꯑꯗꯨꯗ ꯊꯦꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯔꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯁꯨꯟꯗꯔꯤꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯦꯅꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯚꯦꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯁꯨꯟꯗꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯏꯕꯗꯤ ꯚꯦꯅꯨ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤ ꯑꯁꯤ ꯍꯌꯦꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯚꯦꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯅꯈꯤꯕ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯚꯦꯅꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯟꯗꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯔꯝꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯁꯨꯟꯗꯔꯤꯁꯨ ꯚꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯌꯥꯝꯅ ꯀꯂꯛꯄ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯨꯔꯥ ꯑꯗꯨꯅ ꯁꯨꯟꯗꯔꯤ ꯑꯃꯁꯨꯡ ꯚꯦꯅꯨ ꯑꯁꯤ ꯂꯨꯍꯣꯡꯂꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯜꯌꯥꯅꯝ ꯇꯧꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯟꯗꯔꯤꯒ ꯃꯍꯥꯛꯀ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯅꯤ ꯈꯪꯅꯔꯛꯄ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯅꯤ ꯊꯥꯖ ꯌꯣꯟꯖꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤ ꯑꯁꯤ ꯁꯣꯜꯃꯦꯠꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯟꯗꯔꯤ ꯑꯃꯁꯨꯡ ꯄꯔꯝ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯦꯈꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯁꯣꯜꯃꯦꯠ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯁꯣꯜꯃꯦꯠ ꯑꯃꯨꯛ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯦꯈꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯁꯣꯜꯃꯦꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯈꯛꯇ ꯑꯣꯏꯒꯗꯕꯅꯤ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯁꯤ ꯁꯣꯏꯗꯅ ꯁꯨꯟꯗꯔꯤꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯁꯨꯟꯗꯔꯤꯁꯤ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯚꯦꯅꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯒꯤ ꯌꯥꯅꯈꯤꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯣꯜꯃꯦꯠ ꯑꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯄꯔꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯑꯃꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯄꯔꯝꯅ ꯁꯨꯟꯗꯔꯤꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯗꯨꯒꯤꯗꯤ ꯄꯔꯝꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯃꯨ ꯎꯅꯕ ꯂꯥꯛꯏ ꯑꯃꯨ ꯎꯅꯕ ꯃꯇꯝꯗ ꯑꯃꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯕꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯑꯁꯤ ꯑꯦꯟꯖꯣꯏ ꯇꯧꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯗꯦꯇꯤꯡ ꯑꯦꯞ ꯑꯗꯨꯗ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤ ꯁꯨꯟꯗꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯅ ꯁꯦꯝꯕꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯔꯝꯗ ꯑꯃꯨꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨ ꯃꯁꯥꯃꯛꯁꯨ ꯁꯨꯟꯗꯔꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯁꯤ ꯄꯔꯝ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯔꯝꯁꯨ ꯍꯧꯖꯤꯛꯇꯤ ꯁꯨꯟꯗꯔꯤꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯨꯞꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯐꯤꯛꯁ ꯇꯧꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯇꯠꯇꯅ ꯎꯅꯔꯝꯃꯤ ꯃꯍꯥꯛꯁꯨ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤ ꯄꯔꯝ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯚꯦꯅꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛ ꯁꯨꯟꯗꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯀꯔꯝꯕ ꯅꯨꯄꯥ ꯈꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯆꯃꯝꯅꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯦꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯨꯟꯗꯔꯤꯁꯨ ꯄꯔꯝꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯃꯝꯅꯕ ꯑꯗꯨ ꯑꯗꯨꯃꯛ ꯄꯣꯛꯇꯨꯅ ꯂꯩꯈꯤ ꯑꯣꯅꯝꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯁ꯭ꯄꯣꯔꯠ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯁꯨ ꯃꯍꯥꯛ ꯁ꯭ꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯄꯥꯝꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯛ ꯅꯠꯇꯅ ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯒꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯔꯝꯕꯨ ꯃꯍꯥꯛꯀꯤ ꯉꯁꯤꯗꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯔꯥꯈꯤ ꯄꯨꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁ꯭ꯄꯨꯟ ꯔꯦꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯐꯖꯅ
ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯨꯟ ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯆꯪꯂꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯆꯥꯏꯊꯣꯛꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯜꯂꯦ ꯇꯨꯁꯟꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯅꯠꯇꯅ ꯚꯦꯅꯨꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯨꯟ ꯔꯦꯁꯀꯤ ꯕꯣꯜ ꯑꯗꯨ ꯇꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯄꯗꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯁ꯭ꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯁꯪꯀꯔꯥ ꯇ꯭ꯔꯣꯐꯤ ꯐꯪꯉꯗꯨꯅ ꯃꯍꯥꯛ ꯁꯨꯟꯗꯔꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯈꯥ ꯇꯥꯅ ꯁ꯭ꯄꯣꯔꯠ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯁ꯭ꯄꯣꯔꯠꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯁꯪꯀꯔꯥ ꯇ꯭ꯔꯣꯐꯤꯁꯦ ꯐꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯚꯦꯅꯨ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯄꯔꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯩꯅꯥ ꯑꯣꯏꯖꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨ ꯌꯥꯎꯕ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯟꯅꯔꯛꯄꯗꯒꯤ ꯃꯤ ꯑꯃ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯛꯂꯤꯕ ꯃꯤ ꯑꯗꯨ ꯍꯌꯦꯡ ꯑꯣꯅꯝꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯍꯣꯟꯕꯗ ꯌꯥꯎꯒꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯤ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯚꯦꯅꯨꯅꯦ ꯅꯔꯁ ꯑꯗꯨꯅꯦ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤꯒ ꯃꯈꯣꯏ ꯃꯔꯤꯒ ꯂꯣꯏꯅꯅꯕꯅꯤꯅ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯑꯅꯥꯕꯗꯨꯕꯨ ꯄꯨꯔꯗꯨꯅ ꯀ꯭ꯂꯤꯅꯤꯛ ꯇꯝꯅ ꯂꯥꯛꯈꯤ ꯀ꯭ꯂꯤꯅꯤꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯍꯣꯟꯕ ꯃꯇꯝꯗ ꯄꯔꯝꯅ ꯌꯥꯝꯅ ꯍꯩꯅ ꯍꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯤ ꯍꯣꯟꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯨꯟꯗꯔꯤꯅ ꯄꯔꯝꯗ ꯇꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯔꯤꯗꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤ ꯍꯣꯟꯕ ꯇꯥꯔꯒꯗꯤ ꯍꯤ ꯑꯁꯤ ꯅꯣꯝꯂꯣꯏ ꯑꯃꯁꯨꯡ ꯌꯥꯡꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯔꯤꯗꯝ ꯑꯃꯗ ꯍꯤ ꯑꯗꯨ ꯍꯣꯜꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯔꯝꯅ ꯍꯤ ꯍꯣꯟꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯕ ꯇꯥꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯌꯦꯡꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯄꯔꯝꯗ ꯄꯥꯝꯕꯒꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯗꯤ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯄꯔꯝꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛ ꯑꯗꯨꯒ ꯕꯣꯗꯤ ꯐꯖꯅ ꯆꯦꯛꯑꯞ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯏꯟꯅ ꯈꯣꯠꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯈꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯔꯝꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯎꯔꯤꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯟꯗꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯆꯨꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯔꯥꯟꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯀꯔꯤ ꯍꯛ ꯂꯩꯗꯨꯅ ꯃꯗꯨ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯨꯟꯗꯔꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯄꯔꯝꯗ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯄꯔꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯜꯂꯛꯄꯗꯤ ꯐꯥꯎꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯖꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯏꯁꯧ ꯁꯨꯝ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯤ ꯑꯅꯤ ꯄꯥꯏꯔꯒ ꯀꯔꯝꯕ ꯁꯦꯠꯄꯅ ꯐꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯁꯥꯔꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯄꯔꯝꯂ ꯅꯠꯇ꯭ꯔꯒꯅ ꯕꯦꯅꯨꯔ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗꯨꯗ ꯂꯛꯅꯔꯗꯨꯅ ꯍꯪꯉꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯥꯝꯂꯤꯕꯁꯤꯅ ꯕꯦꯅꯨꯅꯤ ꯍꯥꯏꯕꯗꯤ ꯕꯦꯅꯨꯒ ꯅꯪꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯗꯨ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯏꯈꯨꯔꯥꯗꯨꯅ ꯃꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯕꯦꯅꯨ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯋꯥꯈꯜꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅꯗꯤ ꯄꯔꯝ ꯈꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯃꯗු ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯑꯍꯟ ꯌꯥꯝꯅ ꯁꯥꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯍꯥꯛ ꯄꯔꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯆꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯄꯔꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯔꯝꯒꯤ ꯃꯄꯥꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯄꯔꯝ ꯎꯅꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯄꯔꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯁꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯔꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯤ ꯃꯗꯨꯗꯤ ꯄꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯣꯜꯃꯦꯠ ꯊꯤꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗꯤ ꯐꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯐ꯭ꯔꯣꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯥꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯈꯔꯗ ꯐꯥꯎꯕ ꯑꯦꯗꯚꯥꯟꯁ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯦꯈꯔ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯦ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯄꯔꯝꯁꯨ
ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯊꯥꯖꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁꯦꯈꯔꯗ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯦꯈꯔ ꯐꯣꯟ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯔꯝꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯪꯒꯤ ꯁꯣꯜꯃꯦꯠꯅ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯡꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯁꯣꯜꯃꯦꯠꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗꯤ ꯐꯦꯛ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯃꯥꯡꯍꯟꯗꯣꯔꯤꯕꯁꯤ ꯃꯤꯑꯣꯏꯕ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯅꯤ ꯅꯪꯅꯦ ꯚꯦꯅꯨꯅꯦ ꯑꯃꯁꯨꯡ ꯁꯨꯟꯗꯔꯤꯒꯤ ꯄꯨꯟꯁꯤꯅꯤ ꯃꯥꯡꯍꯟꯗꯣꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯁꯨꯟꯗꯔꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯨꯟꯗꯔꯤꯁꯤ ꯅꯨꯡꯁꯤꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯦꯞ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯄꯔꯝꯗ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁꯨꯟꯗꯔꯤꯁꯨ ꯀꯔꯤ ꯑꯁꯦꯡꯕꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩꯁꯤ ꯄꯔꯝꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯄꯔꯝꯒꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯤꯒꯤ ꯂꯝꯗꯗꯤ ꯏꯆꯥꯅꯨꯄꯤꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯕꯁꯤ ꯆꯠꯅꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯟꯗꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯑꯩꯈꯣꯏ ꯂꯝꯗꯗꯤ ꯃꯁꯤ ꯆꯠꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯨꯝꯍꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤꯗꯤ ꯃꯃꯧ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄꯔꯝꯒ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯄꯔꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯂꯕꯅꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯍꯥꯟꯅ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤꯗꯤ ꯄꯔꯝꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯑꯩ ꯇꯨꯔꯤꯁ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯅꯣꯕꯦꯜ ꯑꯃ ꯏꯒꯅꯤ ꯍꯥꯏꯕꯒꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯁꯤ ꯏꯟꯚꯦꯁꯇꯔꯅꯤ ꯍꯥꯏꯕꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯅꯤ ꯑꯩꯅ ꯍꯤꯔꯝ ꯀꯌꯥꯃꯔꯨꯝꯗ ꯑꯩꯅ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯊꯥꯗꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤꯁꯨ ꯑꯅꯝꯕꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯑꯩꯁꯤ ꯄꯨꯔꯥ ꯐꯦꯂꯤꯌꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗ ꯄꯩꯁꯥ ꯑꯁꯤ ꯊꯥꯗꯔꯗꯨꯅ ꯑꯩꯅ ꯐꯦꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯃꯥꯔꯛ ꯑꯁꯤ ꯃꯨꯊꯠꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗ ꯄꯩꯁꯥ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯅ ꯐꯥꯏꯟ ꯃꯥꯏ ꯁꯣꯜꯃꯦꯠ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯣꯜꯃꯦꯠ ꯑꯁꯤ ꯊꯤꯖꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯕꯨ ꯁꯥꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯟꯗꯤꯁꯟ ꯊꯝꯂꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯣꯜꯃꯦꯠ ꯑꯗꯨ ꯊꯤꯖꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯊꯥꯗꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯜꯒꯣꯔꯤꯊꯝ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯁꯣꯜꯃꯦꯠꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗꯤ ꯐꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯕꯨ ꯌꯣꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯐ꯭ꯔꯣꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯒꯤ ꯊꯃꯣꯏꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯔꯝꯅ ꯁꯨꯟꯗꯔꯤꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯟꯗꯔꯤꯁꯤꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯆꯤꯟꯊꯔꯗꯨꯅ ꯐꯔꯦ ꯅꯪꯅ ꯍꯥꯏꯒꯗꯕꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯄꯦꯛ ꯇꯧꯔꯒ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯔꯝꯗ ꯍꯥꯏꯔꯛꯈꯤ ꯄꯔꯝꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯁꯨꯟꯗꯔꯤꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯟꯗꯔꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯆꯤꯟꯊꯔꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯔꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯒꯤꯗꯨꯕꯨ ꯄꯨꯔꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯖꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯍꯧꯋꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯔꯝ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯄ ꯑꯗꯨ ꯊꯤꯡꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯦꯅꯨꯗ ꯄꯔꯝꯅ ꯋꯥꯁꯛꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯑꯗꯨꯗ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯍꯤ ꯂꯝꯖꯦꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯁꯪꯀꯔ ꯇ꯭ꯔꯣꯐꯤꯒꯤ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯃꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯇꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯕꯦꯅꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯗ ꯈꯥꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅꯁꯨ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯂꯣꯏꯔꯒ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯄꯟꯖꯥꯕꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯅ ꯆꯦꯂꯦꯟꯖ ꯄꯤꯔꯛꯄꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ
ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯂꯣꯏꯔꯒ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤ ꯂꯝꯖꯦꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯍꯤ ꯑꯁꯤ ꯌꯥꯝꯅ ꯇꯞꯅ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯌꯥꯝꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯇꯩꯒꯤ ꯇꯤꯝꯒꯤ ꯍꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯧꯔꯤꯕ ꯍꯤ ꯑꯗꯨꯕꯨ ꯌꯥꯡꯅ ꯊꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯤ ꯑꯁꯤ ꯌꯥꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯊꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯅ ꯄꯔꯝꯗ ꯇꯝꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯏꯁꯩ ꯑꯃ ꯁꯛꯂꯗꯨꯅ ꯏꯁꯩ ꯑꯗꯨꯒꯤ ꯔꯤꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯁꯨ ꯍꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯍꯣꯟꯀꯠꯂꯛꯈꯤ हि अदुना असुम कन्ना कन्ना होंकलक्पदगिदि हि अदु मयामदगी मकोक थोंगलदुना मखोइना हि रेस अदुदा माइ पाकपा हाइबदो ओइरे रेस अदु थोरेबा मतुंगदा परमसु मफम अदुदा यामना कोइना लेथनिंद्रे मरमदि रेस हेक लोरेबा मतुंगदा संक्रा ट्रॉफी फंगलबा मतुंगदा सुंदरी अमसुंग बेनुगी लुहोंबगी मतम असि यौसलक्ले मरमदुना महाक चलगे हाइदुना लेखरे नोंगालपा मतमदा महाकसु मपागा एयरपोर्ट तमना महाक दिल्लीदा हलगे हाइदुना थोलखि अदुगा मदुगी निमित अदुमक्तदा सुंदरीगिसु लुहोंबा तारी मपागा मचानुपादुगा एयरपोर्ट लामिनबा मतमदुदा मपादुना मचानुपागी थमोइदा लेरिबा वाफम अदु खंगलमि हाइबदि एप अदुगी मतुंगिना महाना सुंदरी थीदुना लापा तारगसु हौजिक सुंदरीगा महाका नुमित खरनी लोइनरुबा मिकुप अदुदा मचानुपागी थमोइ अदु सुंदरीदा माइथिख्रे हाइबसि महा खंगबा ngamki मरमदुना मचानुपाना सुंदरीबु नुक्सिजरे हाइबसि खंगलदुना नंगना सुंदरीबु नुक्सिब्रा हाइदुना मपादुना हंगपा मतमदा मचानुपादुना नुक्सि हाइदुना हाइरखि वफम अदु तारबा मतमदा मपादुना अदु ओइतारगदि नंगना नंगी नुक्सिबा अदुगिदमक्ता लांथेंगनद्रिबा करिगनो हाइदुना हंगपा मतमदा मचानुपादुना हाइरक्लिबसना बाबाना अꯩꯉꯣꯟꯗ हाइखिबदाइने अइना मफम असिन लाक्तुना मी अहुंगी पुंसि मांगनदुरिबनि हाइदुना ममांगदा हाइखिबदाइने हाइदुना हाइरखि मरम अदुना अइ सुंदरीदा असेंबा हाइदुना महापु कथोमदुना अइ लाक्लिबनि हाइदुना हाइरक्पा मतमदुदा मपादुना हाइरक्लिबसना इबुंगो याइने नंगसे ममांथक्कि मतमदुना अइना हाइबा वा अमता याखिदबनि अदुगा यारोइदबा मतम असिदना नंगना यारिबनिने करिगुंबा नंगना नंगी नुक्सिबा अदुबु तसेनमक्कि असेंबा ओइबा तारगदि नंग मफम अदुदा चलुरगा अइ इमौ नुपीदु पुदुना लाओ हाइदुना महाना मचानुपादुना हाइरखि मतौ असुमना सोमनाकंदा परमसु सुंदरीबु नुक्सिरिबा कौबनिना महाकसु लुहोंबा नुमित अदुदा महाक सुंदरीगी मयुम अदुदा लाखि मयुम अदुदा लाकपा मतमदुदा महाना लुहोंबसि थुगाइदुरबनिना महाकसु मफम अदुदा यामना फोंगलि चंगखिद्रे मदुगी मथक्ता महाक मफम अदुदगी चैख्रबनिना अमु हलक्लिबसि लुहोंबा सोइदना थुगाइरगनि हाइबसि मिपुम खुदिमांगनासु खंख्रनि खलदुना महाक मफम अदुदा सकलोरदुना चंगखि अमसुंग इमुंग चंगे तब मखुरा लेरबी मौंग उब मा इमुंग चंब गमद्रदुना मनिंगलोमदगी लाई मखोइगी मयुंगी नाकंद हौरिबा ममाथक्कि सुंदरीना काखलदुना युबी यान्दुना लेरबा युबी पांबीदुना काखलमी मतौ असुमना युबीदुगी मथक्ता काखलदुना माना सुंदरीबु कौरखि सुंदरीसु मफम अदुदा ममाथक्कि परम मखोइनी कामिनखिबा फोटोसिंग अदु सावरदुना सुम डिलीट तौदुना लेरमी मदुदा परमनसु मदुगी फोटोदुदी डिलीट तौगनुने हाइदुना लाउरखि वफम अदु तारबा मतमदा सोमनाकंदा सुंदरीसु यामना ngakladuna nangdi adakadoriba haiduna laurkhe madagdi paramna harakliwasina aigi miyang asi hanadagi hongle masi haigi haiduna laklibane haiduna hare wafam adu taruba matamda sundarina o madu oitaragadi udu kabadagira natragana nangi app adudagi notification ama lakpadagira haiduna masu sawtun hangai somnakanda sundarisu paramna tauriba mawng adu uruba matamda kariguma mina ukiba taragadi haiduna yamna pakatna lejarame madagdi paramna hare एपना हाइबनते अगी थमोइन हाइबनी अदुगा आइन इहान हान पुंसीदा अगी थमोइन हाइरक्लिबा वाफम मसी तारिबनी अदुगा नंगसु नंगी थमोइन ngangliba हाइरक्लिबा सिंग अदु ताव हाइदुना मानु सुंदरी दा हारखे वाफम अदु तारुबा मतमदा सुंदरी सु खितंग इमोशनल ओइखे मदगिदि सुंदरी नारे आइन अगी थमोइगी वाफम सिंग अदु तारादुना नंगी ननाक्ता लापा मतमदुदा नंग मंगना अगी थमोइ दुबु थुगाइ बिखिबा नत्रा हाइदुना मानु परमदा हारखे वाफम अदु तारुबा मतमदा परमसु करि हाइगदमनो खंखिद्रे मदुगी मतुंगदा सुंदरी नमु हरक्लिबसना नंग असि यामना फत्तबा मीनी नंगी काननबगिदमक्ता अइबो नंगना एक्सपेरिमेंट अमगुमना सिजनखिबा नत्रो मफम असिदा लेरिबा मिपुम खुदिमक्की फीलिंगसिंग असिबो नंगना करिमता खनबिखिदबा नत्रा अदुगा हौजिना नंगना उदा यान्दुना लेरिबदुना कदौरिबा मदिदि परमनारे सुंदरी अइ लांख्रे अइबु ngapuyo अइनने अरानबा तौगदबा चांग अदुदगी हेना याम का हेना नंगोंदा अरानबा तौख्रे यारेसे करिगुम नंगना पामपा तारगदि अखोइनी अमुहना ममाथक्ता थेनखिबा अदुगमना मकोकते हौरसु याय अदुगा मफम असिदा लेरिबा मीसिंग असिदा अखोइनीगी थमोइदा फाउनरिबा अमसुंग अखोइनी नुक्सिनै हाइबगी वफमसिंग असि मयामदा लोइना हाइरसि
wafam aru taruba matamda Sundari na harakdibasi akhoi na haribasa kaino ibani gi marakta akhoi haiba wafam asi laite aigi wakalon akhoi gi chanabi mafam asida ngangnariba sangnariba singasi amata manade madagidi param na hare madu oiba taragasu ai nangi punsi khongloi oiba pami haidun harake ado nang asina aigi mohini na tamne nana mohini na tam tabu matamda phaukheba feeling ado nang aigi nakta lakpa matamda aisu phawi madagidi Sundari na hare param ngasi aigi lohongmani madura param na muhare Sundari nang aigi punsi sibu punghong hongan ba haibado oire aina sukuri punsi si data sing algorithm sing amasung number sing gi matung in hingdura lakhibani Nungshibabu karino haibase aina nongbata khalude ngasi gi digital oreba sangsara sira mi amaga yamna line de connect tawre adubo aina ai isa dagi isa se yamna lakna thamba haibado oire Sundari nangna aibo ai isa ga thengnahan bani data na kari haribano application na kari haribano ai karimta tararoi ai sigani habigi akib laite adubo aina himba matamda agi punsi da karigumba nang yaudaba taragadi madugi punsi mahinga dune aina khwadi ki jaribase haduna mahana Sundari dharakhe Sundari su mamitagi mapi rastin tharei Sundari ai nangbu yamna nungshi Hauji Sundari kari tawgadamno khangdre aduga mahak kari ngangadabano haibasi su khangdre mafam adura makura adu lakpa matam aduda makhoini ma khangprek khangi kaidawribanu sida haiduna mahana lakhlaktuna harakpa matam aduda Sundari na haraklibasina paramna mahagase aigi mohini natyamne hare aduga aisina mahaki mohini natyamne na hare wafam adu tarubu matamda makura aduna nakhoi lona de karino haibase khangde haidun hare madura paramna ai gyan tanaba haige changwa hadra makura adu haiba matam aduda nan ude yalaga engoda logic tambiduri bra haidun hakhe Sundari gi ngasi lohongmani aduga nangna mafam asida mahapo pelkoni sidagi puduna singkhina bagi tamata lali bra haidun hangi madu paramna hareizna madugi wadu nateda aidi mahaki thamoi sibu khudum chaladuna mayamdagi bor phangladuna mahapoi mafam asidagi yamna nithijana pukhige tawbuni haiduna harakhe mafam adu taruba matamda somlakanda mafam adu leriba mising adudi yamna ngangnaba haibda waire madagidi makura aduna phai nang bor pameba natro mahaksu mahaki thangsang adu puthore aduga kantharakpa matam aduda paramsu yubi adudagi makharomda tarakre madagidi paramsu imungda senselakuna mahak Sundari gu unarami Sundari gu unaba matamda nang asibu asu yamna ngawba mi se ai amuktabau thengnadri ep amna haibi damut nang mafam si tana lalibanine madura paramna mu haraklibasna nang su ngawdribro mina haibi damut nang su lohongpasi yareba natro madagidi Sundari na haraklibasna nang na ngona moral lecture pibagi kari hakle aduga nang na mafam asira experiment tawba lakibna natra hadun hare wafam adu tarabu matamda paramsu Sundari gi asawbadu khamthana bahona khe madagidi paramna haraklibasna agi mitte yengu aduga agi mitte yengu matamda agi mitte nangi nami sita adribani hadun harakhe wafam adu tarabu matamda Sundari na haraklibasna nangi namagda lebase aini aduga nangi namita aini yengwa taragadi ayi oina uruidra hadun hare madura paramda namit adu ushalaga yengu hadun harakhe asum to aduna mahasu mamit ushamba matamadda mafam madura venu lakhe amasung venu gi maming palapam matamadura mahasu khamprek khangami madagidi paramna venu dahar libasna timing chadana sangakpase nakoi imung manung hauna vira hadun hare madagidi paramna venu dahar libase venu nangase agi bhaini adubo Sundari na agi bhabi oibidi ngamloi hadun hare madagidi makhadagi thangtelna pagi mong adu urba matamda mafam adudagi paramsu chenkhiba takhi mafam adura mi kyamrum lakpa matamda mabu phaduna puthona patawi maduda wifasi Malayalamda kari hai hadun happa matamda varia kawi hadun hare adu daragri fare nangase agi varia oiduna mafam masidagi soidana puduna sakani haduna mahak mafam aduragi mi singaduri chenkhi madagidi vinu amasong Sundari wari sanarakhe madura vinu na haraklibase nana karigumba wafam amatang phongdok thangai mamang aduda aina hariba wasi hana tabiko yengu Sundari aina nangbu nungsi aduga nangbusu aina pami adubu lohongba se akhoi ani hongduribanina nangi apamba pamdaba haibam sulai nangna nangi thamoi aduna hariba wala tagadabani aduga mafam asir leriba mising asina haibadu tagano amasung lakpura amasung agidamutasu thoina khanbagi darkar oide karigumba nangna mahapu nungsiba taragadi nang mahapu khallasu kasu kaide haidun harakhe wafam adu taruba matamda Sundari na haraklibasina nangna asuna tawribasa karigino madagidi venu na phagi tawdana harakhe maramde nanga ga ngang uringai di loinarappa matam asida asukkoina loinarappa matam asida paramna khoini na khanaribu khukhanna asi asumaina ibani khanaba yaukidri aduga nungsiba habisidi kharasu khanagadamni kharasu chainagadabani venu gi wafam adu taruba matamda Sundari su karigumbamni khanjarami matau sumna mahaksu mafam adudagi mising aduna tandarakpadagi question chalakhi amasung movie gi hawpa sinda akhwaina
Parambu mi kya marumna tanaduna lagli amasung mahaksu lambi kya phawduna asum chelaktuna lakhi asum chelaktuna mahaksu chenpham leitebadagi upai litraduna ising amada songthakhi ising adu songthraba matamadudadi mafam adu leiba mi ising aduna su mangoda tanarapadu lepkre madagi mafam aduda Sundari su hi masa ama tongladuna laklami amasung mahana parambu kanjarami mata wasumna paramga mahaka kadomna sakani haduna khanaba matamaduda Sundari na halak libasana karigumba makoina equasi tana halugi haib taragadi pambai ama leire haduna hare kari pambai no haduna harapa matamaduda Sundari na parambu kiss tawkhi mata udara mafam adu leiba mising adudi ikaina basu yawnare aduga Sundari masamangna parambu pamle habasisu khangnarabanina makoisu mafam adudagi Luna sana bahaya itu waikre amasung param amasung Sundari tungna bahaya itu waikre warisi taba matamda karigumba fajaba taragadi mayam kamenda wari fajai haduna ibiramu aduga karigumba wari sina fajada taragasu mayamna adum fajadi haduna ibiramu karisu kaide aduga like comment share tobiramu pai maruwaina channel asibu support tobiduna subscribe tobiramu thakachari